थाइना ममांगैदने थोबिया कोइगे हनुबी मा मागिने कनामता लेजदबी अमा लेरमोइरे हनुबीजे कमाइन तौगेदने मागे युम थंगना लेबा इमुंजीगी मतै मनाउसिगिने माना थबा इंगांग मतेंग पांगबा खोटपा तौरगा मागी चाना थंगनाबा मोइना खगा पिरकपदुना अदुम चाबा मासे अदैदा कमाइन तौगेदा ngसाइगी मतै मनाउगी नुपासे सिदी माइबा ओइबा जाने हिदाक लांथक सेमबा अनाबा लायेंबा खोपजे मा तौबा जानेबा अदगिदी कमाइन तौगेदा नोममदी माइबा सिगी नुपीजे नारा बोइरे नाबजिदा ngसाइगी हनुबीजिदा ngसाइगी माइबा सिनाने इबेन सामबा हाइबा पाम्बीदो इबेन मसक खंगब्रा ना हाय अदे खंगिने बुंगो कैदौरगेने हनुबीसिना हाय नसुनुपीजे नारे याम कन्ना अदुना सामबा मनादो इबेनना सामबा पाम्बीदो मसक खंगी हाइबनिना स्वाइददी हौदे अदुना आइजु नसुनुपीजे थादोगा चटपसु ngamdre अदुना इबेन मसक खंगी हाइरबनिना इबेन अंगता थिबिरुगेरा ngसाइ माइबजिना हाइरेने हनुबीसिदा होय बुंगो आई थिरुरगे ना हाइरगा हाइबदि मादी मोइदा सुम थबय गांग तौरगा मोइना पिजे पिथक तौरगा चाबनिनाने हनुबीजे लाए थीबा सामबा पाम्बीजे थीबा लाए अदगी माना सुम थीबा लाकपजिदा ngसाइ युमलक्ता खुलक्ता कैददी हौदबनिना माजे उमंग वामंगजिदा माजे लाएबा थीबा सुम लाए येंगदना थीतिदना नारक मोंसोंगाजे चंगदना येंगबजिदा ngसाइगी पाम्बीसे सुखंग फंगद्रेने अदगिदी माना सुम लाक उमंग अमदा सुम चंगलक्पजिदाने चिन्ना चिन्ने ngसाइगी पाम्बीजे फजना हौ लेरमे अदगिदी युम अमगी लैकोन ओइ करी ओइ तौदना ngसाइगी पाम्बीजे फजना हौ लेरमे कैनोने उमंग मयाइसिदा युमगा फजबमगा लेरमदना इंथोंग फजना नानना लेगरेदाना माजे खल्लगा युम अमा लेरबनिनाने मिंगोंदा हाइरगा हंगगा हेक्ट्रदी नुंगाइतेना माना कना लेगे युमजिबो ना हंगबजिदा कौबसिदा कनामता ताद्रेबा कनामता खुमक्त्रेबा अदै कनामता खुमक्तबजे माजे ngसाइ हिदाकसे हेक्तबदी यादबनिना माने हेउरे माने हेकपगा अहन नुपा अम थोक्ले अदा नुपासिना हाय हे कनानो नंग मपु ताक्तना नंगना आइगी लेकोंदै हेदो कैनो अना मान हाय ngसाइ नुपा अहनजिना अदगिदी हनुबीजिना हायरे नना ए हानदी कौजरमबनी अदा कनामता खुमक्तबदुदा कनामता तामनलक्तबदुदा आइना सिगी मनाजे हेक्जबनी अना हनुबीजिना हायरे अदगिदी हनुबसिना मु हायरे फरे अदोइदी नंगनाने आइगी लेकोंदगी अदुगी हिदाक मनादो हेबनिनाने आई नंगोंदा वाहंग अहुम हंगे वाहंग अहुम हंगबसिदाने नंगना चुमना पाखुम पीरबदी नंग मनाजे पुरगा चचगो करिगुंबा चुमना पीबा ngamdaba तारगदिने नंग आइगी मिनाइ ओइना नपुंजी चुपा लेगदमनी अना ngसाइगी नुपासिना हाइरेने हनुबसिना अदगिदी माना ओ फरे करी वाहंगनो हंगबिरोना हनुबीसिना मु हाइरे आइगी अहानबगी वाहंगजे मियोइबगी पुंसीदने वांगा सुअन हंदरक्तबजी करिनोना हंगेने ngसाइगी हनुबा नुपासिना हनुबीसिदा अदगिदी हनुबीजे ngaktang खल्लेबको खल्लगा अदुदी बुंगो मियोइबगी चहीजिनीना खुम्मेने हनुबीसिना चहीदी नोंमगी सुम हापचलई सुम वांखल्लगा हंदरक्ते अदुना चही यामगा हंदरक्तबनिना मियोइबगी चहीजिनी ना खुम्मे मसिगे हनुबीजिदी लौसिंग याम लैबा वाखन याम लैबा हनुबीनीने अना हो फरे अदोबोदी आइगी अनीसुबा वाहंग अमु हंगगेको अना हायरे ngसाइगी नुपासिना हंगबिरोय बुंगो ना हनुबीसिना हायरे मियोइबगी पुंसीदने मपोंग नुमिसे क्यारक ओइगेना अमु हंगे अदगी हनुबीजे ngaktang अमु खल्लेने अदुदी इबुंगो मियोइबगी मपोंग नुमिति अमा खक्तनीने अना मु खुम्मेने पोइबा नुमितु खक्तनेना खुम्मेबा अदगी हनुबसिना ओ चुमे ngसाइ नुपासिना चुमे अदुदी आइगी अहुमसुबा वाहंग अमु हंगगेको अना हाय नंगी पुंसीदने नंगीदी ओइबा मीनादी यामना सिजनबा अदुगा नंगनादी सुक्सित सिजनदबाजी करिनोना अमु हंगेने अदगी हनुबीजे ngaktang अमु ममिंग ngong खलगा ngaktang
ꯑꯃꯨꯛ ꯈꯜꯂꯦ ꯃꯃꯤꯠ ꯎꯏꯁꯟꯗꯅ ꯃꯥꯁꯦ ꯉꯥꯛꯇꯪ ꯑꯃꯨꯛ ꯈꯜꯂꯦ ꯑꯗꯨꯒꯗꯤ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯃꯤꯡꯁꯤꯅꯤ ꯑꯅ ꯈꯨꯝꯃꯦꯅꯦ ꯍꯥꯏꯕꯗꯤ ꯃꯥꯏ ꯃꯃꯤꯡꯁꯦ ꯃꯤꯅꯗꯤ ꯇꯣꯝꯕꯤ ꯇꯣꯝꯕꯤꯅ ꯃꯌꯥꯝꯅꯗꯤ ꯀꯧꯔꯦ ꯑꯗꯨꯒ ꯑꯩꯅꯗꯤ ꯅꯣꯡꯇ ꯑꯩ ꯏꯃꯤꯡꯁꯦ ꯇꯣꯝꯕꯤꯅ ꯀꯧꯗꯦ ꯃꯥꯅꯗꯤ ꯁꯤꯖꯤꯟꯅꯖꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯃꯥꯅ ꯑꯩꯒꯤ ꯏꯃꯤꯡꯁꯤꯅꯦꯅ ꯈꯨꯝꯃꯦꯕ ꯑꯣ ꯐꯔꯦ ꯐꯔꯦ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗ ꯄꯦꯜꯂꯦ ꯑꯗꯨꯅ ꯅꯪꯒꯤ ꯍꯤꯗꯥꯛ ꯃꯅꯥꯗꯨꯁꯨ ꯄꯨꯖꯈ꯭ꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯃꯅꯥ ꯑꯣꯏꯅꯅꯦ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯅꯥ ꯑꯣꯏꯅꯅꯦ ꯆꯐꯨ ꯑꯃꯒ ꯄꯤꯒꯦ ꯆꯐꯨꯁꯦ ꯑꯆꯝꯕ ꯆꯐꯨꯗꯤ ꯅꯠꯇꯦꯀꯣ ꯐꯖꯅ ꯆꯦꯛꯁꯟꯅ ꯊꯝꯃꯨ ꯑꯅ ꯍꯥꯏꯔꯒ ꯆꯐꯨꯁꯤꯒ ꯉꯁꯥꯏꯒꯤ ꯍꯤꯗꯥꯛ ꯃꯅꯥꯁꯤꯒ ꯄꯨꯔꯒ ꯍꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯑꯍꯟꯁꯤꯅꯕꯨ ꯈꯜꯂꯦꯕ ꯆꯐꯨꯁꯤꯅꯕꯨ ꯀꯔꯤꯕꯨ ꯇꯧꯔꯒꯕꯅꯣꯅ ꯃꯥꯁꯦ ꯈꯜꯂꯒꯅꯦ ꯄꯨꯔꯛꯑꯦ ꯑꯆꯝꯕ ꯆꯐꯨ ꯅꯠꯇꯦ ꯍꯥꯏꯔꯛꯄꯅꯤꯅ ꯑꯗꯒꯤ ꯃꯥꯅ ꯆꯐꯨꯁꯦ ꯃꯌꯨꯝꯁꯤꯗ ꯊꯝꯃꯝꯃꯒ ꯍꯤꯗꯥꯛ ꯃꯅꯥꯁꯦ ꯊꯤꯜꯂꯛꯑꯦ ꯊꯤꯜꯂꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯏꯕꯁꯤꯗꯤ ꯍꯔꯥꯎꯔꯦꯅꯦ ꯉꯁꯥꯏꯒꯤ ꯄꯥꯛ ꯍꯧꯕ ꯄꯥꯝꯕꯤ ꯅꯠꯇꯕꯅꯤꯅ ꯑꯁ ꯏꯕꯦꯟ ꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯅꯁꯨ ꯅꯨꯄꯤꯁꯦ ꯅꯥꯕ ꯁꯣꯏꯗꯅ ꯐꯔꯅꯤ ꯑꯅ ꯍꯔꯥꯎꯗꯅ ꯍꯥꯟꯅ ꯍꯤꯗꯥꯛ ꯃꯅꯥ ꯀꯗꯦ ꯏꯕꯦꯜꯂꯅ ꯂꯧꯍꯧꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤꯁꯤꯅꯅꯦ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯂꯝꯖꯥꯡ ꯆꯠꯂꯨꯕꯒꯤ ꯏꯕꯦꯟꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯁꯨꯕ ꯉꯝꯃꯔꯣꯏ ꯑꯩ ꯌꯨꯝꯗ ꯉꯥꯛꯇ ꯄꯣꯊꯥꯔꯨꯒꯦ ꯑꯅ ꯍꯥꯏ ꯍꯣ ꯐꯔꯦ ꯐꯔꯦ ꯏꯕꯦꯜ ꯄꯣꯊꯥꯖꯔꯨꯔꯣꯅ ꯃꯥꯁꯦ ꯍꯜꯂꯛꯑꯒ ꯃꯥꯁꯦ ꯋꯥꯃꯟꯈꯤꯗꯅ ꯉꯥꯛ ꯄꯣꯊꯥꯔꯦ ꯑꯗꯨꯒ ꯍꯧꯒꯠꯂꯛꯄꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯆꯐꯨꯗꯣ ꯏꯁꯥꯁꯦ ꯆꯠꯊꯣꯛꯇꯅ ꯆꯠꯄꯒꯤ ꯄꯨꯛꯇꯦꯛꯇꯦ ꯑꯗꯨ ꯏꯁꯤꯡ ꯂꯨꯝꯒꯦ ꯉꯁꯥꯏ ꯆꯐꯨꯗꯣ ꯏꯁꯤꯡ ꯂꯨꯝꯅꯒꯦꯅ ꯃꯥꯅ ꯆꯐꯨꯗꯨ ꯌꯦꯡꯉꯨꯀꯥꯟꯗꯗꯤꯅꯦ ꯁꯅꯥ ꯃꯌꯥꯝ ꯌꯥꯎꯔꯝꯃꯦꯅꯦ ꯉꯁꯥꯏ ꯆꯐꯨꯁꯦ ꯄꯤꯛꯊꯟꯅ ꯄꯤꯠꯄꯥꯒ ꯂꯪꯉꯒ ꯁꯅꯥ ꯃꯌꯥꯝ ꯌꯥꯎ ꯂꯩꯔꯝꯃꯦꯕ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯉꯛꯑꯦꯅꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯆꯐꯨꯁꯦ ꯑꯆꯝꯕ ꯆꯐꯨꯗꯤ ꯅꯠꯇꯦꯅ ꯍꯥꯏꯔꯛꯄꯗꯣ ꯆꯨꯝꯃꯤꯗꯅ ꯃꯥꯁꯦ ꯉꯛꯇꯅꯅꯦ ꯉꯥꯏꯍꯥꯛꯇꯪꯁꯦ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯔꯒ ꯃꯃꯤꯠ ꯃꯅꯥꯗꯣ ꯃꯅꯤꯡꯗ ꯌꯦꯡ ꯃꯃꯥꯡꯗ ꯌꯦꯡ ꯉꯥꯏꯍꯥꯛꯇꯪ ꯉꯛꯑꯒ ꯂꯩꯔꯦꯕꯀꯣ ꯑꯗꯩꯗꯤ ꯍꯦꯁ ꯉꯁꯥꯏ ꯃꯥꯅ ꯑꯆꯝꯕ ꯆꯐꯨ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯁꯤꯅꯅꯤꯗꯅꯥꯅ ꯈꯜꯂ ꯃꯥꯅ ꯆꯐꯨꯗꯒꯤ ꯁꯅꯥꯁꯦ ꯂꯧꯊꯣꯛꯑꯒ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯍꯥꯞꯆꯜꯂꯒ ꯃꯥꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯦ ꯃꯥꯏꯕꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯍꯦꯛ ꯁꯨꯕ ꯆꯠꯄꯗꯣ ꯃꯥꯁꯦ ꯆꯠꯇ꯭ꯔꯦꯕ ꯑꯗꯒꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯏꯕ ꯃꯇꯩ ꯃꯅꯥꯎꯁꯦ ꯃꯥꯏꯕꯒꯤ ꯅꯨꯄꯤꯁꯤꯁꯨ ꯑꯅꯥꯕ ꯐꯔꯦ ꯑꯗꯒꯤ ꯃꯥꯏꯕꯁꯤꯅꯁꯨ ꯏꯕꯦꯟꯗꯨꯕꯨ ꯑꯩꯈꯣꯏꯗ ꯂꯥꯛꯇꯕ ꯀꯨꯏꯔꯦꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯅꯥꯕ ꯌꯥꯎꯔꯖꯥꯠꯂꯥ ꯅꯍꯥꯟꯗꯤ ꯍꯤꯗꯥꯛ ꯍꯦꯛꯎꯕ ꯅꯨꯃꯤꯠꯇꯣ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯄꯣꯊꯥꯔꯨꯒꯦꯅ ꯍꯥꯏꯔꯝꯕꯅꯤ ꯑꯩꯈꯣꯏꯗ ꯂꯥꯛꯇꯕꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯅꯥꯕꯨ ꯅꯥꯔꯕ ꯖꯥꯠꯂꯥ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯅꯨꯄꯤꯅ ꯑꯝꯇ ꯌꯦꯡꯉꯨꯒꯦꯔꯅꯦ ꯑꯅ ꯃꯥꯏ ꯅꯨꯄꯤꯗꯨꯗꯤ ꯅꯥꯕ ꯐꯔꯕꯅꯤꯅꯅꯦ ꯍꯣꯏ ꯌꯦꯡꯉꯨꯒꯦꯅ ꯍꯥꯏꯔꯒ ꯃꯥꯏ ꯅꯨꯄꯤꯁꯦ ꯍꯅꯨꯕꯤꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯌꯦꯡꯕ ꯂꯥꯛꯄ ꯑꯣꯏꯔꯦ ꯑꯗꯒꯤꯗꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯅꯨꯕꯤꯁꯦ ꯉꯁꯥꯏꯒꯤ ꯆꯐꯨꯗꯣ ꯅꯨꯡꯇꯤꯒꯤ ꯁꯅꯥ ꯊꯣꯛꯄ ꯆꯐꯨ ꯑꯣꯏꯕꯖꯥꯠꯅꯦꯕ ꯅꯨꯡꯇꯤꯒꯤ ꯁꯅꯥꯁꯦ ꯊꯣꯛꯑꯕꯅꯤꯅꯅꯦ ꯆꯐꯨꯁꯤꯗꯒꯤ ꯁꯅꯥꯁꯦ ꯂꯧꯊꯣꯛꯑꯒ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯅꯨꯡꯇꯤꯒꯤ ꯍꯥꯞꯆꯕꯖꯥꯠꯅꯦꯕ ꯑꯗꯩꯗꯨꯗ ꯆꯐꯨꯁꯤꯗꯒꯤ ꯁꯅꯥꯁꯦ ꯂꯧꯊꯣꯛꯑꯒ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯍꯥꯞꯄ ꯍꯣꯠꯅꯔꯤꯀꯥꯟꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯃꯥꯏꯕꯒꯤ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯆꯪꯉꯛꯄꯁꯤꯗ ꯃꯥꯗꯤ ꯁꯅꯥ ꯃꯌꯥꯝꯒ ꯄꯥꯏꯔꯒ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯄꯗꯣ ꯍꯦꯛ ꯎꯍꯧꯔꯕꯖꯥꯠꯅꯤꯗꯅ ꯃꯥꯏꯕꯒꯤ ꯅꯨꯄꯤꯁꯤꯅ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤꯁꯤꯅꯅꯦ ꯃꯤ ꯂꯥꯛꯄꯒꯤ ꯁꯃꯤꯜ ꯑꯃ ꯐꯪꯉꯤꯗ ꯃꯈꯣꯜ ꯑꯃ ꯇꯥꯏꯗꯅ ꯃꯥꯅ ꯎꯄꯨꯒꯤ ꯊꯣꯡꯗꯣ ꯊꯣꯛ ꯂꯥꯎꯅ ꯂꯣꯟꯖꯜꯂꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯏꯕꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯁꯨ ꯎꯍꯧꯗꯕ ꯈꯪꯍꯧꯗꯕ ꯁꯥꯖꯟꯅꯔꯦ ꯏꯕꯦꯟ ꯑꯩꯈꯣꯏꯗ ꯂꯥꯛꯇꯕꯗꯨꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯕ꯭ꯔꯥꯅ ꯍꯪꯕ ꯂꯥꯛꯏꯅꯦ ꯏꯕꯦꯟ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯅꯥꯔꯕ꯭ꯔꯥꯅ ꯍꯥꯏꯅ ꯍꯅꯨꯕꯤꯁꯤꯅ ꯍꯥꯏꯔꯦ ꯏꯕꯦꯝꯃ ꯅꯍꯥꯟ ꯍꯤꯗꯥꯛ ꯊꯤꯕ ꯆꯠꯂꯨꯕꯗꯒꯤ ꯐꯩꯒꯟ ꯐꯩꯔꯨ ꯀꯔꯤ ꯀꯔꯥꯡ ꯂꯣꯏꯅ ꯃꯊꯤꯕꯣꯡ ꯊꯣꯛꯇꯅ ꯂꯩꯔꯦ ꯌꯨꯝꯗ ꯀꯥꯐꯩ ꯈꯔ ꯆꯠꯂꯤꯁꯤꯅꯅꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯏꯕꯦꯟ ꯂꯥꯛꯑꯔꯣꯏꯅ ꯑꯩꯁꯦ ꯈꯜꯂꯕꯅꯦꯅ ꯍꯥꯏꯔꯦꯅꯦ ꯍꯅꯨꯕꯤꯁꯤꯅ ꯑꯗꯒꯤꯗꯤ ꯃꯥꯏꯕꯒꯤ ꯅꯨꯄꯤꯁꯤꯅ ꯐꯔꯦ ꯏꯕꯦꯟ ꯑꯗꯨꯑꯣꯏꯗꯤ ꯑꯩꯅꯦ ꯅꯁꯨ ꯅꯨꯄꯥꯗꯅꯦ ꯏꯕꯦꯟꯒꯤ ꯍꯤꯗꯥꯛ ꯁꯦꯝꯍꯜꯂꯛꯀꯦ ꯑꯅ ꯍꯥꯏꯔꯒ ꯃꯥꯏꯕꯒꯤ ꯅꯨꯄꯤꯁꯦ ꯍꯜꯂꯛꯑꯒꯅꯦ ꯃꯥꯅ ꯇꯝꯃꯤꯟ ꯃꯥꯏꯕꯁꯤꯗ ꯑꯁ ꯏꯕꯦꯟꯒꯤ ꯎꯄꯨ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯉꯛꯈ꯭ꯔꯕꯅꯤꯅꯦ ꯃꯥꯅꯅꯦ ꯁꯅꯥꯁꯦ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯁꯅꯥ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯅꯨꯄꯥ ꯅꯪꯕꯣ ꯃꯥꯒꯤ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯂꯩꯍꯧꯔꯤꯕ ꯁꯅꯥꯗꯣ ꯅꯪ ꯉꯛꯀꯅꯤ ꯑꯁ ꯃꯥꯒꯤ ꯁꯅꯥꯁꯤꯡꯗꯣ ꯑꯩꯗꯤ ꯄꯥꯝꯕꯗ ꯂꯣꯏꯔꯦ ꯉꯁꯥꯏꯒꯤ ꯃꯥꯏꯕꯁꯤꯗ ꯃꯥꯏꯕꯒꯤ ꯅꯨꯄꯤꯁꯤꯅ ꯇꯝꯃꯦꯅꯦ
ꯑꯗꯒꯤꯗꯤ ꯃꯥꯏꯕꯁꯤꯅꯗꯤ ꯊꯥꯖꯗꯦꯕ ꯑꯩꯈꯣꯏꯗ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯇꯧꯗꯅ ꯂꯥꯛꯏꯕ ꯃꯥꯅ ꯂꯩꯗꯅ ꯁꯅꯥ ꯀꯌꯥꯝ ꯂꯩꯔꯝꯗꯣꯏꯅꯣꯅ ꯃꯥꯅ ꯈꯜꯂꯦꯕ ꯊꯥꯖꯗꯦꯕ ꯃꯥꯒꯤ ꯁꯅꯥ ꯈꯔ ꯂꯩꯕꯗꯨ ꯅꯪꯅ ꯃꯤꯍꯧꯔꯤꯗꯨꯕꯨ ꯑꯅ ꯉꯁꯥꯏꯒꯤ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯅꯨꯄꯥ ꯈꯔꯗ ꯅꯠꯇꯦ ꯌꯥꯝꯒ꯭ꯔꯖꯥꯠꯅꯤ ꯑꯗꯣ ꯑꯍꯟꯁꯦ ꯁꯤꯗ꯭ꯔꯒꯗꯤ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯂꯧꯍꯧꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗꯅꯦ ꯏꯕꯦꯟꯒꯤ ꯍꯤꯗꯥꯛ ꯁꯦꯝꯍꯜꯂꯛꯀꯦꯅ ꯈꯨꯃꯝꯃꯤ ꯑꯗꯣ ꯃꯥ ꯁꯤꯅꯕꯅꯦ ꯃꯥꯒꯤ ꯍꯤꯗꯥꯛꯅꯦ ꯍꯥꯏꯖꯟꯅꯔꯒ ꯃꯥ ꯁꯤꯅꯕ ꯍꯤꯗꯥꯛ ꯑꯝꯇ ꯁꯦꯝꯃꯨꯅ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯉꯔꯪ ꯉꯔꯪ ꯉꯪꯉꯦꯅꯦ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯃꯥꯅ ꯉꯔꯪ ꯉꯔꯪ ꯉꯪꯉꯦ ꯉꯁꯥꯏ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯀꯜꯂꯛꯇꯅ ꯑꯗꯒꯤ ꯅꯨꯄꯤꯗꯨꯅ ꯉꯪꯃꯜꯂꯕꯅꯤꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯁꯦꯝꯃꯦ ꯍꯤꯗꯥꯛꯁꯦ ꯍꯨꯁꯦ ꯁꯦꯝꯕ ꯂꯣꯏꯔꯒ ꯉꯁꯥꯏꯒꯤ ꯃꯥꯏꯕꯒꯤ ꯅꯨꯄꯤꯁꯤꯅ ꯄꯣꯔꯛꯑꯦ ꯏꯕꯦꯟꯒꯤ ꯍꯤꯗꯥꯛ ꯁꯦꯝꯃꯛꯑꯦ ꯅꯁꯨ ꯅꯨꯄꯥꯅ ꯏꯕꯦꯟꯁꯤꯗꯤ ꯇꯩꯒꯗꯕ ꯅꯠꯇꯦ ꯊꯛꯀꯗꯕꯅꯤꯅ ꯍꯣꯏ ꯏꯕꯦꯝꯃ ꯊꯛꯀꯦꯅ ꯉꯁꯥꯏ ꯍꯤꯗꯥꯛꯁꯦ ꯄꯤꯊꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯤꯗꯥꯛꯇꯣ ꯊꯛꯄꯒ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯅꯨꯕꯤꯁꯦ ꯂꯦꯛꯊꯔꯒ ꯁꯤꯗꯣꯛꯈ꯭ꯔꯦꯅꯦ ꯁꯤꯕꯁꯤꯗꯒꯤꯗꯤ ꯃꯥꯅ ꯁꯅꯥ ꯂꯨꯄꯥꯁꯦ ꯃꯥꯅ ꯍꯦꯛꯇ ꯃꯥꯅ ꯏꯂꯩꯕ ꯐꯤꯁꯦ ꯊꯥꯔꯦꯔꯒ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯃꯥꯅ ꯎꯄꯨꯁꯦ ꯍꯥꯡꯇꯣꯛꯑꯒ ꯂꯣꯏ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯆꯐꯨꯗꯨꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯤꯅ ꯆꯐꯨꯗꯨꯗꯤ ꯄꯨꯗ꯭ꯔꯦꯕ ꯁꯅꯥ ꯂꯨꯄꯥꯗꯣ ꯂꯣꯏ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯁꯤꯕꯒꯤ ꯂꯥꯏꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯑꯁꯤꯕꯒꯤ ꯊꯋꯥꯏꯁꯦ ꯂꯧꯕ ꯂꯥꯛꯑꯦ ꯊꯋꯥꯏꯁꯦ ꯂꯧꯕ ꯂꯥꯛꯄꯁꯤꯗ ꯇꯣꯝꯕꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯩꯅ ꯂꯧꯕ ꯂꯥꯛꯑꯕꯅꯤ ꯅꯪꯒꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯉꯁꯤꯗꯒꯤ ꯀꯥꯏꯅꯔꯕꯅꯤꯅ ꯅꯪꯒꯤ ꯊꯋꯥꯏꯁꯦ ꯑꯩꯅ ꯂꯧꯕ ꯂꯥꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯁꯤꯕꯒꯤ ꯂꯥꯏꯁꯦ ꯁꯤꯁꯤꯅ ꯍꯥꯏꯔꯦꯕ ꯑꯗꯩꯗ ꯍꯅꯨꯕꯤꯁꯤꯅ ꯈꯨꯝꯃꯦ ꯑꯩꯗꯤ ꯏꯁꯥꯅ ꯁꯤꯖꯕ ꯅꯠꯇꯦ ꯅꯥꯗꯅ ꯌꯦꯛꯇꯅ ꯁꯤꯕ ꯅꯠꯇꯦ ꯑꯩꯗꯤ ꯃꯤꯅ ꯍꯨ ꯍꯥꯞꯆꯜꯂꯒ ꯄꯤꯊꯛꯑꯒ ꯁꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯁꯤꯕꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤ ꯑꯩ ꯆꯠꯈꯤꯔꯣꯏ ꯍꯥꯏꯅ ꯈꯨꯝꯃꯦꯅꯦ ꯍꯅꯨꯕꯤꯁꯤꯅ ꯑꯗꯒꯤꯗꯤ ꯌꯥꯔꯣꯏ ꯅꯪ ꯁꯤꯔꯕꯅꯤ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯏꯅꯤ ꯑꯩ ꯂꯦꯝꯅ ꯆꯠꯄ ꯌꯥꯔꯣꯏ ꯅꯪꯒꯤ ꯊꯋꯥꯏ ꯄꯨꯗꯅꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯍꯅꯨꯕꯤꯁꯤꯅꯁꯨ ꯑꯩ ꯃꯤꯅ ꯍꯥꯠꯂꯒ ꯁꯤꯕꯅꯤ ꯑꯩ ꯆꯠꯈꯤꯔꯣꯏ ꯃꯕꯥꯅꯤꯁꯤ ꯌꯦꯠꯅꯔꯦꯅꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯁꯤꯕꯒꯤ ꯂꯥꯏꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯣꯔꯗꯤ ꯑꯩ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯑꯩ ꯀꯩꯅꯣꯝꯗꯤ ꯄꯨꯗꯅ ꯍꯟꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯅꯪꯒꯤ ꯎꯕꯒꯤ ꯁꯛꯇꯤꯗꯣ ꯑꯗꯨꯝꯗꯤ ꯄꯨꯔꯒꯦ ꯅꯪ ꯌꯥꯅꯤꯡꯕ꯭ꯔꯥꯅ ꯍꯅꯨꯕꯤꯁꯤꯗ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯍꯅꯨꯕꯤꯁꯤꯅ ꯍꯣꯏ ꯐꯔꯦ ꯑꯩ ꯁꯤꯗꯧ ꯁꯔꯨꯛ ꯍꯤꯡꯉ ꯂꯣꯏꯔꯦꯅ ꯈꯟꯗꯅꯅꯦ ꯍꯅꯨꯕꯤꯁꯤꯅꯅꯦ ꯍꯣꯏ ꯐꯔꯦꯅ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯃꯤꯠ ꯎꯕꯒꯤ ꯁꯛꯇꯤꯗꯣ ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯁꯤꯕꯒꯤ ꯂꯥꯏꯁꯤꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯥꯁꯦ ꯎꯕꯒꯤ ꯁꯛꯇꯤꯗꯣ ꯐꯪꯗ꯭ꯔꯦꯗꯅ ꯍꯅꯨꯕꯤꯁꯦ ꯑꯁꯤꯕꯒꯤ ꯂꯥꯏꯁꯦ ꯆꯠꯈꯤꯕꯒ ꯃꯥꯁꯦ ꯍꯧꯒꯠꯂꯦ ꯑꯗꯨ ꯃꯥꯗꯤ ꯍꯤꯡꯉꯒꯁꯨ ꯑꯝꯇ ꯎꯗ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤꯁꯦ ꯍꯧꯒꯠꯂꯛꯑꯒ ꯃꯥꯗꯅ ꯃꯥꯁꯦ ꯃꯥꯏ ꯎꯄꯨꯗꯣ ꯌꯦꯡꯕꯁꯤꯗ ꯁꯅꯥ ꯂꯨꯄꯥꯁꯦ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯃꯥꯅ ꯃꯥꯕꯁꯤꯗ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤꯁꯤꯅ ꯈꯜꯂꯦ ꯃꯥꯏꯕꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯍꯤꯗꯥꯛ ꯄꯤꯊꯛꯑꯝꯕꯗꯣ ꯑꯩꯕꯨ ꯍꯥꯠꯂꯝꯃꯒ ꯃꯥꯅ ꯁꯅꯥ ꯂꯨꯄꯥꯉꯩꯗꯣ ꯂꯣꯏ ꯄꯨꯈ꯭ꯔꯕꯖꯥꯠꯅꯤꯅꯦꯅ ꯈꯜꯂꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯑꯃꯨꯛ ꯃꯥꯔ ꯂꯥꯛꯑꯒ ꯆꯐꯨꯗꯣ ꯑꯃꯨꯛ ꯌꯦꯡꯕꯗ ꯆꯐꯨꯁꯤꯗꯤ ꯂꯩꯔꯝꯃꯤꯗꯅ ꯆꯐꯨꯁꯤꯗꯤ ꯃꯥ ꯈꯪꯗꯕꯅꯤꯅ ꯆꯐꯨꯁꯤꯃꯗꯤ ꯄꯨꯈꯤꯗ꯭ꯔꯦꯗꯅ ꯆꯐꯨꯁꯤꯗꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅ ꯃꯥꯅ ꯈꯜꯂꯦ ꯑꯗꯒꯤꯗꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯐꯤꯗ ꯌꯣꯝꯃꯒ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯄꯨꯔꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯁꯨ ꯉꯛꯑꯦ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯛ ꯌꯥꯝ ꯂꯩꯔꯝꯒꯅꯤꯗꯤ ꯃꯥꯁꯨ ꯍꯥꯟꯅꯗꯤ ꯈꯟꯗꯕꯖꯥꯠꯅꯤ ꯑꯗ ꯃꯌꯥꯝ ꯄꯨꯔꯛꯄꯗꯨꯗ ꯏꯕꯦꯟꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯔꯦꯅ ꯃꯥꯏꯕꯁꯤꯅ ꯍꯪꯕꯁꯤꯗꯅꯦ ꯄꯤꯊꯛꯑꯦ ꯃꯥꯁꯦ ꯁꯤꯔꯒ ꯇꯥ ꯂꯩꯍꯧꯔꯦ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯌꯣꯝꯃꯤꯕ ꯈꯣꯠꯂꯤꯕꯒꯗꯣ ꯀꯩꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯁꯤꯔꯝꯃꯅꯤꯗ ꯁꯤꯔꯝꯃꯅꯤ ꯑꯅ ꯍꯥꯏꯔꯦ ꯅꯨꯄꯤꯁꯤꯅ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯅꯨꯄꯥꯁꯤꯅ ꯐꯔꯦ ꯑꯗꯨꯏꯗꯤ ꯁꯤꯔꯝꯃꯅꯤ ꯑꯩꯅ ꯄꯤꯔꯤꯕ ꯍꯤꯗꯥꯛꯇꯣ ꯁꯣꯏꯗꯅꯁꯨ ꯁꯤꯒꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯀꯅꯥꯝꯇ ꯂꯩꯖꯗꯕꯅꯤꯅꯅꯦ ꯃꯥꯏ ꯄꯣꯠꯂꯣꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯣꯠꯂꯣꯏꯕ ꯇꯥꯕꯅꯤ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦꯅꯉꯁꯥꯏ ꯃꯥꯏꯕꯁꯦ ꯂꯥꯛꯑꯦꯕ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤꯁꯦ ꯃꯥꯔ ꯆꯠ ꯂꯩꯔꯝꯕꯁꯤꯗꯅꯦ ꯃꯥꯏꯕꯁꯦ ꯄꯨꯡꯉꯛꯑꯦꯅꯦ ꯀꯩꯅꯣꯅꯦ ꯍꯥꯏꯗꯅ ꯃꯥꯁꯦ ꯄꯨꯡꯉꯛꯑꯦ ꯉꯛꯅ ꯍꯅꯨꯕꯤꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯦ ꯏꯕꯦꯜ ꯑꯅ ꯃꯥꯏꯕꯁꯤꯅ ꯀꯧꯕꯁꯤꯗ ꯏꯕꯨꯡꯉꯣ ꯃꯥꯅ ꯃꯃꯤꯠ ꯎꯖꯗ꯭ꯔꯒꯁꯨ ꯃꯈꯣꯟꯗꯨꯗꯗꯤ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯣꯏꯅꯔꯒ ꯂꯩꯔꯝꯕꯅꯤꯅ ꯃꯈꯣꯟꯗꯨꯗꯗꯤ ꯈꯪꯉꯤꯅꯤꯗꯣ ꯏꯕꯨꯡꯉꯣ ꯅꯪꯅꯅꯦ ꯁꯦꯝꯕꯤꯔꯛꯄ ꯍꯤꯗꯥꯛꯇꯣ ꯊꯛꯄꯗꯒꯤꯅꯦ ꯏꯁꯥ ꯅꯥꯕ ꯈꯣꯠꯄꯗꯤ ꯂꯣꯏ ꯐꯔꯦ ꯑꯗꯨꯒꯅꯦ ꯃꯤꯠꯁꯤꯗꯤ ꯑꯝꯇ ꯎꯗ꯭ꯔꯦꯅꯦ
ahal loisalakbagira karino amta udrena haibadada manane ngsaigi maibasina khalle koina hu pithaido ma sinabane pithaido ma kaim khangdra malene na khalle ba maibasina andagidi ibengi mitse nangbu layengba ngamgadrane bungo na je ngamni ben adubune ben paisadi yam changani ye na paisa gi nang kaimta khallunu ibena nangi watana ba paisa do pige mitsida phalona hanubisina haire adagidi phare bel ai horen dage ta semba horage na haira mai ba se hale adagi hidak se sembire semaga magi chana thakna basu sai moida mana mateng pangambanina mai basina magi saruksu nomagi dum thinbirakpa anda thilakpa mana cha thilakpa khudingi ne chai sana lupa ji upu manungda hapchan baje mana dum uba chai mai nupi ji ki dana chalu yadre ba chai ching thin baje anda mai nupa jina dum thinbi ba chai sana lupa hapchan baje di uraga chafu ji di chu udaba uraga ju chafu dagi bu kari tholaka doino na khanjalu banani khangde amani khangde chafu dugi wakhande sudok dok daba anda mai basina khalle ba kari no suk yamba sana ji bu nungti gi mana upu manungda aina arakwa khudingi hapchanli ji bo na mai basina khalle ba phare magi sana lupa je nungti gi huralage anduga mamit si june thuna phallaroi nomagi kajik kajik phallaga matam je khara kuina changadi mangonda sana ka ke de ju kuina hurala di mangonda sana lupa du mayam yamani dana adu khandana mana hidaki mayak se khara handa halaga ne semeba andegi di mana adu main sum taw taw dana nukti gi sana je mana hanubi jina hapsan baga mana hubaga hapsan baga hubaga adu main taw dana ma ju sana mayam phangjare andegi di ngasai gi mai bajina semiba hidak se mai mami che numi 35 ni suba numi ta ti pupha pha doineba adagi nomagi khara sum phare nomagi sum khara pharak paduna ne numi 35 ni suba sidai sidane ngasai gi mai bajina hange iben gi mito kamain tawrage ngasi di phabam thoi na hange ne mai basina adagi di hanu bijina toksanareba iben gi mitse udrida hanagi dumaina dum tawrida na khumme adagi di mana udri na harakpaduda maji ngaeba kaino ne aina semi bedak se phabam di thokpani mi aina sumaina semada mi loin phanagi bani aduga mana udi na hairisi bo na maji ngaeba adagi di maji maiba phawba hidak semba hay adagi anaba phanba hay na mi maji phawri neba phawri neba moigi lamduda natana atopa lamda ju phawri neba adagi mana layengbada mamit udi haisibu kaino ne na mayam je loina hangba laknare mayam je na ubra indon ine ga na hangda mana udi na dum khummeba adagi di mai ba che koi maming chalamba do chalakhidreba adagi di nga chai mai ba ji ju mathai nung aitreba chai mai ba jina masimakta bu na taga yenguge na mayum ji da lakwa da nga chai hana mara chalamba do ma je mami urabani na magi khuchatu manadre dana kham ga chalaga thabengang tawbudo mai basina ureba es mana mamit udi na haijanna dana ingonda mamit uri jibu na maje chawningi mai basina masimakta bo ai ningthau da wakatluge na mana ningthau gi konungji da chalaga ningthau da kari gumba amta hanga chage na nanai lakchari bani na hai kari noi bungo aina sumain tawdana ahalla mamit udadana aina sumaina layengjai ado numi 35 ni subasida aina mit layengba matamda loina phanai ada maju pharabra urabra na hangbada ude da hai aduga aina lona yengba matamda di ma thabo ingang tawdana dagi chu nomi mami ure ada man aingonda di mayamda di ude na loin khumme mana aigi mingchat thina ba thabak tawi aduna mabung ta kokhapiu kokhalaga chairang ta pibiu na ningthauji da mana wakatle andagi di he noi kana lei hanubi do kawru cho ana hairaga hanubi je kawru re andagi di nangi mit sumaina layeng ga udi haije chumbra na chummi ana hanubi sina khumme adanang ai phami ji di ubra koi leiji ubra ui en haire aduga nangna karigino koi phammi ba kholi ba mayam ji uraga nangna udi na khummi di ningthau atay di loina ujare adubu aigi sana lupa upu manungda thambado adum tangdi ubo phangde
ꯑꯗꯨꯅꯅꯦ ꯑꯩꯅ ꯎꯗꯦꯅ ꯈꯨꯝꯖꯔꯤꯁꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯍꯩꯁ ꯅꯤꯡꯊꯧꯁꯤꯅ ꯈꯜꯂꯦ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥꯁꯦ ꯍꯅꯨꯕꯤꯁꯤꯅ ꯃꯃꯤꯠ ꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯏꯕꯁꯤꯅ ꯍꯨꯔꯝꯕ ꯇꯥꯔꯦꯅ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯈꯜꯂꯦꯅꯦ ꯃꯥꯏꯕꯁꯤ ꯑꯃꯨꯛ ꯀꯧꯈꯠꯂꯦ ꯃꯥꯏꯕꯁꯤ ꯀꯧꯈꯠꯂꯒ ꯅꯪ ꯍꯅꯨꯕꯤꯁꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯎꯗꯦ ꯂꯩꯇꯦ ꯍꯥꯏꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯂꯧꯊꯣꯛꯄ꯭ꯔꯥ ꯑꯅ ꯉꯁꯥꯏꯒꯤ ꯃꯥꯏꯕꯁꯤꯗ ꯍꯪꯉꯦ ꯅꯅꯥ ꯑꯩ ꯎꯖꯗꯦ ꯈꯪꯗꯦ ꯁꯅꯥ ꯂꯨꯄꯥ ꯎꯗꯦ ꯂꯩꯇꯦ ꯑꯩ ꯈꯪꯗꯦ ꯅꯪ ꯂꯧꯊꯣꯛꯏ ꯂꯧꯊꯣꯛꯇꯦ ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝꯗꯨꯅ ꯐꯨꯕꯒ ꯆꯩꯕꯒ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯈꯥꯡꯉꯝꯗꯗꯅ ꯍꯥꯏꯗꯣꯛꯑꯦ ꯂꯧꯊꯣꯛꯏ ꯍꯨꯏ ꯈꯣꯠꯂꯦꯅ ꯍꯥꯏꯔꯦ ꯃꯥꯅ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯃꯥꯏꯕꯁꯤꯅ ꯂꯣꯏ ꯇꯝꯃꯦ ꯑꯗꯒꯤꯗꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯐꯥꯖꯤꯜꯂꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯃꯦ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯍꯨꯔꯨꯕ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅꯃꯛ ꯉꯁꯥꯏꯒꯤ ꯃꯥꯏꯕꯁꯤꯗꯒꯤ ꯂꯧꯊꯣꯔꯛꯑꯒ ꯍꯅꯨꯕꯤꯁꯤꯗ ꯍꯟꯇꯣꯛꯄꯤꯔꯦ ꯅꯤꯡꯊꯧꯁꯤꯅ ꯑꯗꯒꯤ ꯃꯥꯏꯕꯒ ꯃꯇꯩ ꯃꯅꯥꯎꯁꯤꯅ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯜꯂꯒ ꯊꯝꯃꯦ ꯑꯗꯒꯤꯗꯤ ꯍꯅꯨꯕꯤꯁꯦ ꯂꯩꯀꯥꯏꯗꯨꯗ ꯂꯝꯗꯨꯗ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ